Hi everyone, ꯉꯁꯤꯗꯤ ꯆꯤꯀꯟ ꯊꯣꯡꯕ ꯑꯃꯨꯛ ꯆꯥꯖꯔꯛꯑꯒꯦꯀꯣ ꯁꯤꯡꯖꯨꯒ ꯃꯤꯃꯤ ꯌꯥꯎꯗꯕꯤꯗ ꯀꯣꯕꯤꯒ ꯀꯪꯂꯥ ꯕꯨꯖꯤꯌꯥꯒ ꯊꯣꯏꯗꯤꯡꯒ ꯁꯨꯕ ꯁꯤꯡꯖꯨꯒ ꯆꯤꯀꯟ ꯊꯣꯡꯕ ꯆꯥꯖꯔꯛꯑꯒꯦꯀꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯆꯥꯕ ꯑꯃꯨꯛ ꯍꯧꯖꯔꯛꯑꯒꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯐꯥꯔꯁ ꯕꯥꯏꯠ
ꯃꯐꯩꯁꯦ ꯍꯣꯔꯦꯟ ꯑꯃꯨꯛꯀ ꯃꯐꯩ ꯆꯤꯛꯄ ꯎꯍꯧꯗ꯭ꯔꯦ ꯍꯥꯏꯔꯛꯀꯅꯤ. ꯁꯤ ꯑꯩꯅ ꯆꯤꯛꯆꯕ ꯅꯠꯇꯦ, ꯏꯆꯥꯅꯨꯄꯥꯒꯤ ꯁꯤꯗꯒꯤ ꯃꯐꯩꯒꯤ ꯃꯇꯣꯡꯗꯣ ꯂꯧꯊꯣꯛꯑ ꯇꯣꯠꯂꯒ ꯄꯤꯖꯕꯀꯣ. ꯑꯗ ꯁꯨꯝ ꯑꯉꯥꯡꯁꯤꯡꯁꯦ ꯁꯤꯒꯤ ꯑꯍꯥꯎꯕ ꯃꯅꯨꯡꯁꯤꯡꯁꯦ ꯆꯥꯕ ꯍꯩꯇꯦꯗꯅ, ꯑꯗꯨꯅ ꯑꯩꯅ ꯃꯃꯥ ꯑꯣꯏꯕꯅꯤꯅ ꯌꯦꯟ ꯑꯣꯏꯍꯟꯖꯔꯒꯦ. ꯆꯤꯀꯟ ꯊꯣꯡꯕꯁꯦ 1 weekꯃꯨꯛ ꯐꯥꯔꯝꯃꯅꯤ ꯆꯥꯗꯕ, ꯑꯗꯨꯅ ꯌꯥꯝ ꯍꯥꯎꯋꯦ. ꯑꯗꯨꯒ ꯆꯥ ꯇꯥꯔꯁꯨ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯆꯥꯕ ꯉꯝꯗꯦꯕ. ꯑꯦꯅꯤ ꯃꯤꯠ ꯊꯣꯡꯕ ꯈꯨꯗꯤꯡꯃꯛꯇ, ꯁꯥ ꯊꯣꯡꯕ ꯈꯨꯗꯤꯡꯃꯛꯇ ꯀꯥ ꯍꯦꯟꯅ ꯆꯥꯕ ꯉꯝꯗꯦ. ꯀꯥꯡꯁꯣꯏ ꯍꯋꯥꯏ ꯊꯣꯡꯕꯗ ꯆꯥꯕ ꯑꯗꯨꯃꯥꯏꯅ. ꯃꯌꯥꯝ ꯑꯩꯅ ꯁꯨꯝ ꯕ꯭ꯂꯣꯒꯒꯨꯝꯕ ꯊꯥꯒꯠꯆꯔꯛꯀꯗꯕꯁꯦ ꯀꯩꯅꯣꯅꯦꯕꯀꯣ. ꯁꯨꯝ ꯃꯄꯥꯟꯗ ꯄꯣꯠ ꯆꯩꯒꯨꯝꯕ ꯂꯩꯕ ꯆꯠꯄꯒꯨꯝꯕ, ꯑꯗꯒꯤꯗꯤ ꯑꯩꯅ ꯑꯉꯥꯡꯁꯤꯡ ꯇ꯭ꯌꯨꯁꯟ ꯃꯇꯦꯛ ꯂꯧꯖꯕꯒꯨꯝꯕ, ꯑꯩꯒꯤ ꯀꯣꯆꯤꯡ ꯆꯠꯄꯒꯨꯝꯕ, ꯑꯗꯩꯗꯤ ꯏꯆꯥꯅꯨꯄꯥꯅ ꯁ꯭ꯀꯨꯜ ꯀꯥꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯁ꯭ꯀꯨꯜ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟꯒꯨꯝꯕ, ꯑꯗꯨꯝ ꯕ꯭ꯂꯣꯒ ꯑꯗꯨꯒꯨꯝꯕꯗꯒꯤꯗꯤ ꯑꯩꯒꯤ ꯁ꯭ꯇꯗꯤ ꯇꯥꯏꯝ ꯔꯨꯇꯤꯟꯒꯨꯝꯕꯀꯣ, ꯑꯗꯨꯒꯨꯝꯕꯒꯤ ꯈꯛꯇ ꯑꯣꯏꯒꯅꯤ ꯕ꯭ꯂꯣꯒꯁꯦ. ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯄꯥꯝꯕꯗ ꯑꯗꯨꯝ ꯀꯃꯦꯟꯇꯁꯨ ꯍꯥꯏꯕꯤꯔꯝꯃꯣ. ꯑꯩꯅ ꯉꯝꯖꯒꯗꯕ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨꯝ ꯅꯝꯅꯕ ꯍꯣꯠꯅꯖꯔꯛꯀꯦ. ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯆꯥꯛꯆꯥ ꯇꯣꯛꯄ ꯉꯥꯏꯍꯥꯛ ꯑꯣꯏꯔꯕꯅꯤꯅ ꯂꯥꯏꯔꯤꯛ ꯉꯥꯏꯍꯥꯛꯇꯪ ꯄꯥꯊꯣꯛꯈꯤꯒꯦ. ꯑꯦꯛꯖꯥꯝꯁꯨ ꯀꯨꯏꯗ꯭ꯔꯦ, ꯑꯗꯨꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯃꯌꯥꯝ. ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯑꯃꯨꯛꯇꯪ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ. ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯁꯤꯡ ꯌꯥꯝꯍꯟꯕ ꯑꯣꯏꯍꯟꯕꯤꯌꯣ. ꯑꯗꯒꯤꯗꯤ ꯚ꯭ꯌꯨ ꯌꯦꯡꯕ ꯆꯪꯕꯤꯕ ꯃꯤꯁꯤꯅ ꯂꯥꯏꯛ ꯑꯃꯃꯝꯇꯪ ꯅꯝꯕꯤꯔꯝꯃꯣ. ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕꯁꯤꯡꯁꯤꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ. ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯃꯌꯥꯝ. ꯕꯥꯏ ꯕꯥꯏ.